Masida Jonathanna ai chatlaga yenglage aduga mina 1973 ki case sing asi kana case asida atopa sing senabage haibadu yengu hairammi asidagi Jonathan adu chatkhre masida Prakashna victim singi photo adu asum yenglakpada nupi sing adu ki mangakta karigumba takfam loina yawba thengnarami masidagi mahak doctor amagi manakta laktuna photo sing adu utuna kari takfam no hangli Dr. Asina masi pressure point attack kawi mafam chana ngak asida karigumba pot amana natraga khut amana thaba tarabadi madu soidana wanthagani yamdrabada minute 10 dagi 15 fawwa asida Prakashna adubu doctor sahi kunkunthra gi mamangda asigumba technique asi karamna khangani Dr. Asina lairik singdagi khangba ngamgani hairi sinna sigi matungda Jonathan adu Inspector John Sebastian gi mayumda laklammi maramdi case adugi maramda karigumba khara khangnabaginamak asida ahal ama thoraklami Jonathanna yum masi John Sebastian gi yum oirabra mahak amukta unajage hairami masida ahal asina madi laikhidaba kuire hairi Jonathanna asomdi kanano hanglammi ahal asina magi machani aigi imingna Kennedy kawi hairi Jonathanna ai kuire maga unadaba aduga aidi asum Dubai da chatkhre ai matam kharagi oina yumda thorakpani adubu sarga amukta unage haiduna changlakpani haijilami asomdana Prakash adu karigumba khara asum kanna thijinduna leiri aduga asida asum wari sanarakpada Jonathanna karigumba ma khanglami madudi Kennedy hariba ahlasi thabak ama tawbada masana na perfect oina tawba mini haiba maramdi table da cha ani leiri amana plate mathakta amana makhada adubu makhada leiba cha glass asi plate mathak asida chap manana thamni masida Jonathanna ka singda leiriba photo sing asi kanagino hanglei Kennedy na aina namba ngaktani ai photographer ni hairi masida Jonathanna magi nakanda leiriba photo adu paiduna yengli masida Kennedy na hairai please hanagi leiramliba mong aduda fajana thambiu haiduna masida Jonathanna hanagum thamlammi aduga magi theliba photo sing adu yengduna leiri masida amuk hawjik Jonathanna pairamba photo adu Kennedy na leithokduna leiriba adu Jonathanna magi mong adu yengduna leiri aduga nakanda leiriba ariba camera ama leiriba dusu urami masida Jonathanna asuk kuiraba ariba camera asi hawjik phawwa sizinaribra hanglei Kennedy na ariba oirabasu anaubabu oirabasu hainakhiba haibasi adum painabani hairai asida Jonathan adu karigumba ma khalami aduga photo ama leiribadu amuk pairami Kennedy na aigi ichani Delhi da lairik tamduna leiri Jonathanna sargi nupidi hangli madi leikhidre tha ahum phare adubu ngarang asi makhoi anigi wedding anniversary ni hairi Jonathanna sahi kaya sure luhongba haiduna hangli sahi 38 sure aihak 1979 da luhongbani hairammi masida ngasai Prakashna 1979 da happa adu amuk lepki haiduna wafam kaya ama killer adugi maramda thamkhiba adu ningsinglaklammi asomdana amuk Prakash adu karigumba file khara thengnarami aduga Jonathanna phone tawraklami asomdana amuk Jonathan adu channabagi damak thorai masida Kennedy na nangna ngasaidagi hangliba mayamduna takpadi nangse police amadi oirangbadaba mali aduga nangna thokpa matamda gate adu thingjinbiramu haina su phongdokli asidagi mahak gate adu lonsinduna thorakle Prakashna ngasaidagi tawrakliba phone adu pairami mahakna silent thambagi khangdaba oirammi Prakashna sir aikoina nahandagi thireba misak asi Kennedy ni hairi Jonathanna ai khangi ai maga unaba loiraga thoraklibani mahak asi aikoigi ahanba suspect ni hairi masidagi Jonathanna commissioner office da laktuna suspect asigi matangda wari kaya tamli commissioner na akhoi karisu khangdana evidence amata yaudana search warrant tawba yaroi hairi Jonathanna search warrant tawba adu aisu pamde sir yamna haisingba clean murder ni magi mayumdasu karisu phangloi haiba ai khangi asida Jonna adudi hawjik sargi plan asi karino Jonathanna aina magi yumda lakpada magi yumgi nakanda ren ama sanduna leihawi aduda aikoigi police ama misam saduna thagani aduga mana thorakpa matamda aikoigi ren aduda leiriba police aduna pau pirakadabani
Matam aduda aikoina magi matung inaduna mana tawribasing adu khangnaba honagadabani. Aduga ren aduda leiriba pulis aduna yumda changduna search tawgadabani. Adubu sir thamgadawriba pulis asi hek ubada micham manba amadi oigadabani. Tanja asida Prakash adu changlaklammi. Masigi ayukta Prakash adu oina ren aduda leinaba tharaklami. Asida Kennedy thoraktuna Prakash na hairai nangla asida leiba laklibasi haiduna Prakash na mani haiduna paukhum piri. Masida Kennedy adu magi phone lakpadagi wari sanaduna chatkre. Asigi numidangda Prakash adu Kennedy adu kaidawribano haiduna thongnawda yengduna leiri. Tanja asida Kennedy thoraktuna kasing amadi thongnawsing adu sengduna leiriba adu Prakash na urammi. Masida Prakash na Jonathan na phone tawduna hairi. Sir, Kennedy asi chak toklaba matungda magi thongnawsing sengduna leiri. Masi magi daily routine oigadaba mali. Jonathan na Prakash alert oina layu ma karamba matamda thorakani haiba khoina khangba ngamde. Mahakna hek thokibaga aingonda pau pirau. Masidagi magi yum nakanda leiba yum amadagi matai manaw khannabagi makhol ama tariba dut yengduna leiri. Masida angang ama mapa mama khannaba aduda kiduna mapalda thoraklaga nakong mensinduna phamliba du Prakash na yengduna leiri. Masidagi mapalda gari ngangbagi makhol taraktuna amuk yengba matamdadi Kennedy adu gari thauduna chatkhiba oiramle. Asida mahakna yamna thuna Jonathan da hairi Kennedy yumdagi sarkhre haiduna Jonathan na karamba nakanda chatkibano hanglai. Prakash na petrol bikal lomda thoki hairi. Aduga Jonathan na petrol bikal lomda leiba polisingda phone tawbadadi kanasu pairamde. Constable ama magi nupiga kanna wari sanaduna leiba aduda takidaba oirammi. Masida atopa police ama changlaktuna chatnaba hairammi. Asida makhoina gari adu start tawbadadi gari adu hawu haiba yaramdre. Tanja asida Kennedy ki gari adu makhoigi mangda samduna chatkre. Asomdana Prakash na setta Jonathan da hairi. Sir, ai magi yumda changba yarabra haiduna. Jonathan na petrol bikal lomda taba policing duna miss tawkhre. Ma kadaida chatkibano khanglaba matungda pau hairake haiduna hairi. Masidagi pung ahumgi matungda policing na Kennedy adu trace tawbadagi North Railway romda leire haiduna pau pirakli. Asida Jonathan na Palani Sami kauba police amada phone tawraktuna hairi. Palani na sir ai sir na phone tawrakpa ngairamlibani. Sir khoina thiriba gari adu aigi mangda khamduna leire. Jonathan na magi manakta changduna kadaidagi no kaidawba lakpano haiduna hangu ai line da lege haiduna hairammi. Masida Palani na changlaktuna kadaidagi laklibano hanglai. Kennedy na Kaveri dagi cinema yengluraga halakpani hairammi. Asida Palani na ticket yenge haiduna hairai. Kennedy na ticket adu puthoktuna pirammi. Aduga makha amuk tarai gari maning hangdo haiduna. Asida Palani na changshinduna yenglubadadi karisu yauramdre. Masida Palani na Jonathan da karisu yauba thengnade hairi. Jonathan na ma film yengba saduna laglambasu yai. Aduna sumna hangu nangna yengliba film adu last ki fight adu fajabani haiduna. Masida magi pakhum aduda khangani hairammi. Asida Palani na muk changlaktuna last ki fight adu fajabani. Fight adu bu kamdawbage yengba dungaibra haiduna hanglai. Masida Kennedy adu khanduna leirammi. Asida Palani na chingnaduna nongmai adu sarkadabagi ngaiduna leiri. Kennedy na hairai film adu dadi fight scene amata yaude haiduna. Masidagi Jonathan na thadokro hairammi. Palani na ihe aidi atopa film gi oina haiduna leire. Asi haiduna chadhankirammi. Asida Prakash ta Jonathan na phone tawraktuna changlaga yengluro ai magi matungda inarake. Aduga mana yum yausilakpa aduda amuk hairake hairi. Masidagi Prakash Kennedy ki yumgi thong adu hangdoktuna changlaklammi. Asomdana Jonathan na asum inarakpana Kennedy adu gari khamlammi. Aduga laigi murti amada khurumduna leiri. Asomdana amuk Prakash adu kannaka aduda kari leibano haiduna yengli. Tanja asida Jonathan na phone tawraktuna hairi. Yamna thuna yum adudagi tholaklo mahak yum yausilakle haiduna. Adubu chairiba mayam adu yamna thuna loisilami. Aduga thorakpada so londun leiba ka ama Prakash na urammi. Asida mahakna manak aduda changsillaktuna yenglakpa matamdadi mapandagi so hangdokpagi makhol tarai. Asidagi mahak thokpham leitre. Matam asida Kennedy thong hangdoktuna changlai. Adubu Prakash ti
ꯃꯦꯟ ꯊꯣꯡ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯒ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯦꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯜ ꯑꯃꯒꯤ ꯃꯔꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯀꯦꯅꯦꯗꯤꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯜ ꯑꯃ ꯐꯪꯗꯨꯅ ꯌꯦꯡꯕ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯗ ꯖꯣꯅꯥꯊꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤ ꯂꯩꯔꯝꯕ ꯑꯃꯗꯤ ꯈꯪꯕ ꯉꯝꯕꯒꯦ? ꯄ꯭ꯔꯀꯥꯁꯅ ꯀꯔꯤꯁꯨ ꯊꯦꯡꯅꯗꯦ ꯁꯥꯔ, ꯉꯁꯥꯏ ꯄꯨꯡ 3-4 ꯑꯗꯨ ꯃꯥ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯖꯣꯅꯥꯊꯟꯅ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯑꯌꯨꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯠꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯨꯂꯤꯁ ꯑꯃ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ ꯁꯥꯔ, ꯃꯤꯍꯥꯠꯄ ꯑꯗꯨ ꯐꯥꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯖꯣꯅꯥꯊꯟ ꯑꯃꯗꯤ ꯄ꯭ꯔꯀꯥꯁ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯗ ꯃꯤꯅꯥꯅ ꯁꯥꯔ, ꯀꯤꯂꯔ ꯑꯁꯤ ꯆꯦꯛꯄꯣꯁ ꯑꯃꯗꯒꯤ ꯐꯥꯕꯅꯤ ꯑꯗꯨꯒ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯅꯥꯁꯤꯡꯁꯨ ꯃꯉꯣꯟꯗ ꯌꯥꯎꯕ ꯊꯦꯡꯅꯔꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤꯁꯨ ꯀꯤꯂꯔ ꯑꯁꯤꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯀꯥꯁꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ? ꯍꯥꯟꯅꯗꯤ ꯀꯔꯤꯁꯨ ꯍꯨꯔꯥꯟꯕ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯀꯤꯂꯔ ꯑꯁꯤ ꯃꯁꯥꯃꯛꯅꯁꯨ ꯃꯔꯥꯜ ꯌꯥꯖꯔꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯑꯌꯨꯛꯇ ꯅ꯭ꯌꯨꯁ ꯑꯃꯗ ꯀ꯭ꯔꯤꯁꯤꯒꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯤ ꯉꯔꯥꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯦꯜꯗ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯇꯧꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯀꯟꯗꯨꯅ ICUꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯩꯀꯟꯅꯕ ꯉꯝꯗꯅ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯤ ꯅ꯭ꯌꯨꯁ ꯑꯁꯤ ꯑꯁꯣꯝꯗꯁꯨ ꯀꯦꯅꯦꯗꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯤꯂꯔ ꯑꯁꯤꯒꯤꯗꯃꯛ ꯏꯁꯣꯔꯕꯨꯁꯨ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯀꯥꯁ ꯑꯗꯨ ꯖꯣꯅꯥꯊꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯦꯟꯅꯥꯏꯗ ꯍꯜꯂꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯁꯤꯗ ꯖꯣꯅꯥꯊꯟꯅ ꯑꯩꯒ ADGPꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯅꯪ ꯈꯛꯇꯅꯤ ꯆꯠꯀꯗꯕ, ꯑꯩꯗꯤ ꯂꯩꯍꯧꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ ꯑꯩꯁꯨ ꯁꯥꯔꯒꯤ ꯍꯦꯜꯞ ꯇꯧꯖꯒꯦ, ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯔ ꯑꯗꯨ ꯐꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯆꯠꯂꯣꯏ, ꯊꯕꯛ ꯇꯠꯂꯕꯁꯨ ꯇꯠꯁꯅꯨ ꯍꯥꯏꯔꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯖꯣꯅꯥꯊꯟ ꯀꯦꯅꯦꯗꯤꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯀꯦꯅꯦꯗꯤꯕꯨ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯦꯅꯦꯗꯤꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯔꯛꯄ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯁꯨꯝ ꯀꯦꯅꯦꯗꯤꯒꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯀꯦꯅꯦꯗꯤ ꯑꯗꯨ ꯁꯣꯞ ꯑꯃꯗ ꯈꯥꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯖꯣꯅꯥꯊꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕ ꯁꯥꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯀꯥꯁꯄꯨ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯄ꯭ꯔꯀꯥꯁꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯦꯅꯦꯗꯤꯕꯨ ꯊꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯤꯡꯗꯒꯤ ꯀꯦꯅꯦꯗꯤ ꯑꯗꯨ ꯃꯥꯒꯤ ꯁꯒꯟꯗ ꯄꯥꯏꯗꯨꯅ ꯀꯅꯥ ꯊꯤꯔꯤꯕꯅꯣ ꯅꯪꯕꯨ? ꯑꯩꯒ ꯊꯥꯡꯅꯅ ꯂꯩꯕ ꯔꯦꯟ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ ꯍꯪꯂꯛꯏ꯫ ꯄ꯭ꯔꯀꯥꯁ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯁꯥꯔ, ꯑꯩ ꯅꯨꯃꯤꯗꯥꯡ ꯗꯤꯟꯅꯔ ꯇꯧꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯅꯦꯗꯤꯅ ꯉꯁꯤꯗꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯃꯥꯒꯤꯗ ꯄꯨꯟꯅ ꯗꯤꯟꯅꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯟꯚꯥꯏꯠ ꯇꯧꯔꯤ꯫ ꯄ꯭ꯔꯀꯥꯁꯅ ꯌꯥꯔꯅꯤꯗ ꯁꯥꯔ, ꯃꯊꯪꯗ ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯀꯦꯅꯦꯗꯤꯅ ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯏꯊꯟꯇ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ, ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯁꯤꯗ ꯖꯣꯅꯥꯊꯟꯁꯨ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯤꯗꯒꯤ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯄ꯭ꯔꯀꯥꯁ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯀꯦꯅꯦꯗꯤꯅ ꯊꯣꯡ ꯑꯗꯨ ꯄꯨꯅꯥ ꯊꯥꯖꯤꯜꯂꯣ ꯍꯥꯏꯔꯤ꯫ ꯄ꯭ꯔꯀꯥꯁꯇꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯤ꯫ ꯃꯁꯤꯗ ꯄ꯭ꯔꯀꯥꯁꯁꯨ ꯀꯦꯅꯦꯗꯤꯅ ꯏꯟꯁꯥꯡ ꯁꯦꯝꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯀꯦꯅꯦꯗꯤ ꯑꯗꯨ ꯄ꯭ꯔꯀꯥꯁꯅ ꯁꯦꯝꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯨꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ ꯍꯥꯏꯗꯨꯅ꯫ ꯄ꯭ꯔꯀꯥꯁꯅ ꯑꯩ ꯇꯣꯏꯂꯦꯠ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ, ꯀꯗꯣꯝꯗ ꯂꯩꯕꯒꯦ ꯍꯪꯂꯤ꯫ ꯀꯦꯅꯦꯗꯤꯅ ꯃꯅꯤꯡꯂꯣꯝꯗ ꯆꯨꯝꯅ ꯆꯪꯉꯨ ꯍꯥꯏꯔꯤ꯫ ꯑꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁ ꯉꯁꯥꯏ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯀꯥ ꯑꯗꯨ ꯁꯣ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁꯤꯃꯤꯇ꯭ꯔꯤꯒꯤ ꯐꯣꯇꯣ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯦꯟꯗꯜ ꯊꯝꯕꯒꯤ ꯂꯩꯔꯤꯕ ꯑꯗꯨ ꯎꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯃꯥꯅ ꯋꯥꯜ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯁꯤꯈ꯭ꯔꯕꯤ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯊꯦꯡꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯟꯖꯥ ꯑꯁꯤꯗ ꯀꯦꯅꯦꯗꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯅ ꯄꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯁꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯦꯅꯦꯗꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯀꯥꯁꯀꯤ ꯉꯛꯁꯝ ꯆꯞꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯇꯟꯖꯥ ꯑꯁꯤꯗ ꯀꯦꯅꯦꯗꯤꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯇꯨꯅ ꯀꯦꯅꯦꯗꯤꯅ ꯄ꯭ꯔꯀꯥꯁꯄꯨ ꯄ꯭ꯔꯦꯁꯔ ꯄꯣꯏꯟꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯋꯥꯟꯊꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯀꯦꯅꯦꯗꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯖꯣꯅꯥꯊꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗ ꯖꯣꯅꯥꯊꯟꯅ ꯑꯩꯕꯨ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯁꯥꯔ? ꯀꯦꯅꯦꯗꯤꯅ ꯈꯪꯉꯤ, ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯕꯨ? ꯃꯁꯤꯗ ꯖꯣꯅꯥꯊꯟꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯌꯥꯒꯗ꯭ꯔꯥ, ꯃꯅꯨꯡꯗ ꯃꯤ ꯑꯇꯣꯞꯄ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯏ꯫ ꯀꯦꯅꯦꯗꯤꯅ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯩ ꯏꯊꯟꯇ ꯂꯩꯕꯅꯤ ꯍꯥꯏꯔꯛꯄꯒ
ka amadagi thong kanna thinbagi makhol taraklami. Masida Jonathan na gun point tawduna Prakash na lariba ka aduda changlai. Masida Prakash ti gyan laktun leiramle. Asidagi Prakash na Kennedy bu makhut punsinduna fare. Aduga photo adu Jonathan da piduna hairi. Masigi photo asigi maningdagi photo asi phangbani haiduna. Asida Jonathan na wall da theliba photo adu laukthokduna yengba matamdadi hana lekhidraba victim nupi kaya amagi photo leiba thengnarami. Masida Jonathan na Kennedy da khut thaduna hangli kanano nupi sing asi haiduna. Masida Kennedy na ai kana no khangde haiduna pakhum pirai. Tanja asida Kennedy ki phone adu laklami. Aduga Jonathan na paikhattuna yengba matamdadi Freddy kauba Kennedy ki macha amagi oiduna leiramle. Masida Jonathan na ai phone asi paikhattuna mangonda oina hanglage hairi. Kennedy na ai punamak haijarage ai phone adu amta paijage haiduna hairai. Phone adu paihawdaba taragadi ma yamna nungsa thiragani hairi. Masina takpadi mapa masa asi yamna nungsine haibasi utli. Kennedy ga macha ga kamaina tawnaribage chak ising charabra haiduna hangnaraga phone adu thamkhre. Masida Jonathan na asengba hairo haujikti. Masida Kennedy gi flashback adu aikhoida uhalai. Kennedy asi piklingaida thabak ama tawbada khitang soibada magi mapana yamna thina phu chaiduna tawraklami. Magi mapa asi thabak ama tawbada perfect oiba yamna pamlami. Aduga asoiba khudingi Kennedy bu asum thina phurakpana. Kennedy adu tumba chaba mafam marang khanglamde. Matam pumbada masa adu thukatna mapana kaidawrakadage khanduna yamna kina leirami. Nongmadi mana class bang tawduna thoraklaga mafam amada churup thaktuna leirami. Matam asida magi ojanufi amana thengnarami. Aduga magi mapada haini haiduna Kennedy da kihalami. Masida Kennedy na makhong paiduna hairi. Magi mapada takthok piganu ai matungda tawjararoi haiduna. Adubu ojanufi adu mana haiba tadana leithokduna chatkhirami. Masida Kennedy na sauduna nung ama pairaga oja adubu makokta thomduna mafam aduda hatokle. Asigi matungda aina tawkhriba adugidamak aina isorda ngakpinaba haijai. Aduga aina oja adu halubagi nung adu aina aigi famung makhada lotuna thami. Aduga aigi yumda pulising laktuna aibu wahang pauhangnaba hairai. Adubu aigi babana pulising aduda ayaba pikhide. Maramdi evidence proof amata phangdabana masigi ayukta aina ngarang thamkhiba nung adu guha manungda thadakhi. Asidagi ai wakhal khara nungaire adubu ai photography oibadi yamna pamlai. Ayamba matamda lyricsu yamna parai. Asidagi aibu aigi babana phuba chaiba tokre. Maramdi nupi adugi kesta mahak wakhal thadaduna laikre. Matam khara leiraga hanagum amuk asoiba thiduna phuba chaiba horakle. Asidagi ai wakhal asi asum phathaba ngamlaktre. Aduna nupi sing asi amuk hatpa horakle. Maramdi case amuk laklabadi case aduna mai onsin khini khanduna. Aduna aisu mara leijadraba nupi kaya amabu makhata na hatpagi thabak chathaba horaklami. Aduga asum halakpana aingonda experience kaya amasu lai. Aina leriktagi pressure point attack ki maramda khangduna victim sing adu wanthahanbasu haire. Asidagi aina trick asi sijinaduna wanthahanlaba matungda achikpa mafam singda puduna makhong makhut punsinduna thamlaba matungda ngaksamda kariguma mari amana tungdagi saptuna hali. Aduga makhoigi matau adu aisu yengba ngamde. Aduna aisu mathakta yengkhatuna lei. Asidagi case asi solve tawba ngamdabana atopa mafam singda aigi baba adu asum posting tawrami. Aisu mangonagi lapthok nabagidamak asum makhatai. Nongmadi phattaba mi laina lausili haibadu thokle. Aigi baba adu sol laina ama laktuna mathanta aigi minmang maktada leikhidre. Numit asidagi aisu makhata na mi hatpagi thabak tawkhidre. Yamna nungaiba punsi marel amada ngasi fawwa hinglibasini. Asida aikoina khangle haujikti killer asina mapagi ot naiba kaya ama nathainabagidamak mara leijadraba mioi kaya amabu magi asawba si phudokpani haiba. Masida Jonathan na sauduna Kennedy bu phuba horaklami. Prakash na hairai. Sir, asida theliba photo sing asi chahi kunthra mamangi victim sing adugi photo ngaktani. Aduga haujik halamliba sing asi asiga khenaba khara su leiri. Kennedy di mi sing asi hatpada masata nungaitaba fauduna isorda haijari. Aduga mioi sing asi hatpada su tungdagi hatpani hairi. Aduga makhoibu yengba ngamdabana mathakta yengkhatuna su hali. Masida Kennedy na hairai nakhoina handak mi hatpa ama phakiba adu killer adu natabra. Aidi mahak phakre amadi sikre tabada yamna nungairuri. Masida Jonathan na Kennedy da amuk hanglai.
ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯗ ꯄꯨꯝꯅꯃꯛ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯀꯅꯤ ꯀꯦꯅꯦꯗꯤꯅ ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥ ꯗꯦꯜꯂꯤꯗ ꯊꯝꯂꯝꯂꯒ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯁꯤꯗ ꯑꯩꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯏꯁꯥꯗ ꯐꯥꯎꯏ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯕꯨ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯇꯨꯡꯗꯒꯤ ꯐꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯪꯅ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯏ ꯃꯍꯥꯛ ꯐꯥꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯥꯅꯁꯨ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯁꯦꯟꯅꯔꯛꯄꯅꯤ ꯑꯩꯒꯤ ꯃꯤꯍꯥꯠꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯀꯔꯤꯁꯨ ꯐꯥꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥꯁꯨ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯔꯒ ꯑꯩꯒꯤ ꯇꯦꯛꯅꯤꯛꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯦꯁꯔ ꯄꯣꯏꯟꯠꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯥꯛꯊꯣꯛꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ 1979ꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯇꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕ ꯑꯃꯅꯤ ꯑꯁꯤꯗ ꯖꯣꯅꯥꯊꯟꯅ ꯍꯧꯖꯤꯛ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩ ꯀꯦꯅꯦꯗꯤꯅ ꯑꯩ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯅꯤ ꯈꯪꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠ ꯈꯣꯡ ꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯝꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯃꯥꯕꯨ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯟꯅ ꯃꯥꯕꯨ ꯍꯥꯠꯂꯝꯂꯒꯅꯤ ꯃꯁꯤꯗ ꯄ꯭ꯔꯀꯥꯁꯇ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯒ꯭ꯔꯦ ꯀꯂꯔ ꯃꯆꯨꯒꯤ ꯀꯥꯔ ꯑꯃꯗꯤ ꯎꯈꯤ ꯒꯥꯔꯤ ꯑꯗꯨ ꯃꯅꯤꯡ ꯍꯟꯕ ꯃꯇꯝꯗ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯈꯣꯜ ꯑꯃ ꯊꯣꯛꯄꯅꯤ ꯃꯈꯣꯜ ꯑꯗꯨ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕ ꯁꯥꯟꯅꯄꯣꯠꯀꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯃꯥꯟꯕꯅꯤ ꯃꯁꯤꯗ ꯄ꯭ꯔꯀꯥꯁꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯅ ꯁ꯭ꯀꯨꯇꯤ ꯑꯃ ꯊꯤꯕ ꯂꯥꯛꯄꯗ ꯎꯈꯤꯕ ꯑꯗꯨ ꯃꯁꯤꯗꯒꯤ ꯀꯦꯅꯦꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ ꯑꯩ ꯈꯪꯏ ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯐꯣꯜ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨ ꯑꯗꯨꯒ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯗꯗꯤ ꯈꯪꯍꯟꯕꯤꯒꯅꯨ ꯅꯠꯇ꯭ꯔꯗꯤ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯕꯕꯥꯒ ꯑꯩꯒ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯁꯤꯗꯒꯤ ꯀꯦꯅꯦꯗꯤꯅ ꯒ꯭ꯌꯥꯁ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯕ꯭ꯂꯥꯁ ꯇꯧꯖꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯦ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ ꯀꯦꯅꯦꯗꯤ ꯑꯁꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯀꯤꯂꯔꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯗ ꯃꯥꯒꯤ ꯇꯦꯛꯅꯤꯛꯁꯤꯡ ꯑꯁꯤ ꯇꯥꯛꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯄꯨꯝꯅꯃꯛ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯃꯁꯤꯗ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯀꯥꯔ ꯑꯗꯨ ꯑꯩ ꯈꯪꯏ ꯍꯥꯏꯗꯨꯅ ꯑꯁꯤꯗꯒꯤ ꯀꯤꯂꯔ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯨꯊꯨꯟ ꯁꯦꯜꯋꯟ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯝꯂꯞ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯥꯕꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝ ꯑꯇꯣꯞꯄ ꯌꯨꯝ ꯊꯪꯅꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯍꯦꯛ ꯄꯨꯜꯂꯝꯃꯤ ꯃꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯥꯎꯕ ꯐꯨꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗ ꯍꯥꯠꯇꯨꯅ ꯑꯁꯥꯎꯕ ꯐꯨꯗꯣꯛꯄ ꯑꯣꯏꯔꯝꯃꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯀꯥꯁꯅ ꯉꯁꯥꯏ ꯋꯥꯔꯛꯁꯣꯞ ꯑꯣꯅꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯒ꯭ꯔꯦ ꯀꯥꯔ ꯑꯗꯨ ꯍꯪꯕꯗꯒꯤ ꯈꯪꯂꯦ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯨꯊꯨꯟ ꯁꯦꯜꯋꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯅ ꯁꯤꯈ꯭ꯔꯕꯤ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗ ꯈꯦꯠꯅꯕ ꯈꯔꯗꯤ ꯎꯕ ꯐꯪꯂꯤ ꯃꯗꯨꯗꯤ ꯐꯣꯇꯣ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯖꯥꯏꯗ ꯗꯤꯄꯜ ꯂꯣꯏꯅ ꯌꯥꯎꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯖꯣꯅꯥꯊꯟꯅ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ID ꯀꯥꯔꯗ ꯑꯃꯗꯤ ꯐꯥꯏꯜ ꯈꯔꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯤꯂꯔ ꯑꯁꯤ ꯃꯊꯪ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯑꯗꯨ ꯊꯤꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯅ ꯀꯣꯐꯤ ꯁꯣꯞꯀꯤ ꯔꯤꯁꯤꯞ ꯈꯔꯁꯨ ꯊꯦꯡꯅꯔꯝꯃꯤ ꯄ꯭ꯔꯀꯥꯁꯅ ꯁꯥꯔ ꯑꯁꯤꯒꯤ ꯔꯤꯁꯤꯞ ꯑꯁꯤ ꯃꯥꯅ ꯉꯔꯥꯡ ꯆꯪꯂꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯣꯐꯤ ꯁꯣꯞꯇ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯂꯤ ꯑꯁꯤꯗ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯖꯣꯅꯥꯊꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄ꯭ꯔꯀꯥꯁꯅ ꯁꯥꯔ ꯃꯍꯥꯛꯅ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯅꯝꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯥꯠꯂꯤꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯗꯤꯄꯜ ꯌꯥꯎꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣꯗꯁꯨ ꯗꯤꯄꯜ ꯌꯥꯎꯏ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯀꯔꯤꯁꯨ ꯌꯥꯔꯝꯂꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯗꯤꯄꯜ ꯃꯥꯟꯅꯅ ꯊꯣꯛꯄ ꯅꯨꯄꯤꯁꯤꯡ ꯊꯤꯗꯨꯅ ꯍꯥꯠꯄꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯣꯐꯤ ꯁꯣꯞ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯣꯅꯥꯊꯟꯅ ꯀꯤꯂꯔ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯇꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯍꯪꯂꯤ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯈꯪꯉꯤ ꯅꯨꯡꯇꯤꯒꯤ ꯀꯣꯐꯤ ꯁꯣꯞ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯖꯣꯅꯥꯊꯟꯅ ꯉꯁꯤꯗꯤ ꯂꯥꯛꯂꯝꯕ꯭ꯔꯥ ꯍꯪꯂꯛꯏ नुपा असिना नसीगिदि लाक्ट्री महाक नुंगतिगी मताइगी टेबल असिदा फम्बनी हाइरी मसीदा जोनाथनना चंगसिललुक्तुना येंगबा मतमददि माना फम्लिबा असिगी ममांगदा डिपल यावबा नुपी अमगी फोटो थेटबा अदु उरम्मी मसीदगी जोनाथनना प्रकाशता महाक लाक्प्रा येंगलमु हाइदुना पोस्टर अदु थेलिबा बिल्डिंग अदोमदा लाक्लम्मी मसीदगी मनुंगदा चंगलक्तुना रिसेप्शन अदुदा नुपी अदुगी का हांगदुना लाक्लम्मी
aduga mahakna changlakpadadi ka adu hangduna lerammi. Asidagi mahak manungna changlakpa matamdadi nupi adu karisu tawduna leramle. Masida mahakna wari pumba nupi adu datamlammi. Ngarangdagi nangbu mahakna yengduna leiribani hairammi. Asomdana killer adusu building na changlaklammi. Masida nupi adugi thong adu khanghaudana ben khinglai. Aduga Jonathan na thong adu hangnaba changsilaklammi. Aduga hangdokpa matamdadi hotel adugi waiter oiduna leramle. Asomdana killer asina laklibasi minagi kada oirammi. Atopa building amada leibani mana masida mana bel khingbatagi mina adu thoraklami. Aduga magi mamangda anaba saduna tat tawrami. Aduga magi car mapanda leibani hidak amukta lawirau haiduna request tawrami. Asida minasu thajaduna gari so adu faiduna hidak lawrunaba laklami. Asomdana nupi aduna aidi ngasi khakta hotel asita lakpani hairi. Asomdana amuk Prakash adu coffee shop waiter aduna table loisinba adu yengduna leiri. Masida mahakna karigumba ma khanglaktuna manungna changlaklaga table aduda famduna yengli. Masida mana khangle adudi killer asina yengliba asi Krishna Park thaba makoina hana leiramba hotel adudani haiba. Aduga minasu nokpada dipal thokpani haibadu khanglaktuna senthoraktuna minada phone tawduna hairi. Nang kadagi mapan thokanu killer adu nangi karomda chatkre haiduna. Masida killer adu magi maningda yengduna leirammi. Masidagi mabu kidnap tawkre. Aduga Prakash na car adugi maning hanbagi makhol adu tarammi. Asida mahakna tanaba matamdadi car adu thauduna chatkre. Asida Jonathan su laktuna car adu bu tanarami. Makhoi car adu phana sangna tanarami. Aduga lambi matek amada upun yamna kanbana car adu karomna chatkibano haiba khanghaudre. Adubu killer adudi nakan amada minabu puduna achikpa mafam amada puduna lagli. Adubu asomda tanja aduda uchek kaya ama paithorakliba mapa adu makhoi surami. Adubu uchek paithorakliba asigi maramdi uchek hairiba jiba asi numidangda makonda chaktaba jibani. Aduga numidangda makonda leitana paithorakliba asi mafam aduda karigumba ama leibana paithoraklibani. Asomdana killer aduna minabu wakhan tanaba magi makhong aduna netharami. Masida mina yamna kanna lauraklami. Asida Jonathan amadi Prakashu mafam aduda yausilagle. Masida Prakash na lakpada chai amada netuna makhol adu yamna thoklami. Makhol adu killer adu su takre. Asidagi makhoi ani minana leriba mafam aduda changlaklami. Masida Prakash na minagi manakta changsilaklami. Aduga Jonathan da yenglakpa matamdadi magi matungda killer adu leptuna leramne. Asida khanghaudana Jonathan da thangna thinduna amadi pressure point da thaduna mafam aduda gyan mangduna Jonathan tare. Masida Prakash na changsilakpa matamdadi killer adu amuk lotkre. Aduga Jonathan mu gyan tanaba tawrammi. Aduga amuk laithorakpa matamdadi mina adu amuk leiramdre. Asidagi Prakash nongmai paiduna mina thiba thorai. Adubu nakandagi killer aduna karigumma posak amana thomlaklami. Killer asina Prakash pu phajana futharami. Aduga Prakash ki nongmai adu paiduna kablai. Adubu Prakash tadi palhaudre. Masida nongmai adu su lok takhirami. Aduga Prakash na nungna killer adu da thomjilai. Adubu killer adu su nongmai adu paiduna amuk thomjilai. Masida Prakash na nongmai adubu yamna maung tana farami. Masida ngasai Jonathan na haikibadu nisinglai. Medal adugi kanafam karisu leite. Police kaya ama medal sing asi phangkrabani. Adubu retire matam yauraba fawba nongmai amata kaptana loisinki. Asidagi Prakash na nongmai aduna killer adubu mafam aduda kaptana hatokle. Masidagi aroiba sinda Dr. da Prakash adu laklami. Masida minana Prakash ki ahanba case mai pakpagi thagatpa phongdokli. Tanja asida Dr. ama thoraktuna Jonathan gi mi yaubra hanglai. Prakash na aini hairammi. Dr. asina karamba mino khangdene thangna soklaba sifau tumina layu yade. Guli ase loksillu aduga numit nini humni rest tawallu hairi. Masida guli adu Prakash na yengduna leiringaida Jonathan adu sallauna thoklai aduga hairai. Yamna thuna lao thabak ama leire haiduna. Asidagi Prakash adu mana hana leiramba ren aduda pochai lawba laklami. Masida ngasaigi nakangi yum adudagi khanabagi makhola muktarai. Asida angang adu thoraktuna hanagum phamduna leiri. Masida Prakash na changsilaktuna magi MP3 adu tanaba piramlaga imung aduda changki. Asigi matungda Prakash adu car aduda tonglammi. Masida Jonathan na imung aduda changduna kari hairamlibano hairai. Prakash na angang sing asi piklingaidagi fajana senabiu gyan tana loinarabadi
ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯅꯥꯊꯟꯅ ꯐꯔꯦ ꯆꯠꯂꯁꯤ ꯀꯦꯁ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯚꯤ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫